Manipur Assembly ki ngasi gi mifamda Dana Manjuri University Bill sinitara taret yena pamata yaudana pass tawkre. Andhra Police Station nupi ama custody da lekhidabagi matanga Congress ki MLA Zoe Kishanna calling attention pukatre. Numinini humnigi batung manungda har ki award paleroi haina Agriculture Minister bi Hankaliana hadaba pikre. Amasung Manipur ki nupi football sanaroi oinam bembem da awang ko thaki limjinga oiraba Arjun Award pinabagi damak khalakle. Mayam bukrumjari adom nembiri basi Impact News ni ai takhalamam siam kanan housing pungja si phawagi marba paw sing myam da pizari. Manipur Assembly ki ngasi sathaki bami phamda lamdamasi ki mahiru sing asoba ahong ama purna bagi damakta Dana Manjuri University Bill lisuni tarataret yenaba mata yaudana house na pass tawkre. Bill adu puthoktuna khananabada MLA case joikation na pass tawgodri bill asigi manungda yauba university asigi others members of university da local MLA yahongani haibagi thajaba piu yadabagi house tagi mapan thokiduna bill pass tawbada saru yakhide. Education Minister T.S. Radhesyamna say ani hena pass tawba ngamdana lakiba din Dana Manjuri University bill suni taratare adu house da khananaba nenabagi damak house da pukhalaki. Khananaba adu da opposition dagi MLA Okram Suresh Kumar amasung case joikation khak saru yakhi. MLA Suresh Kumar na bill adugi matangda Rusagi Makada Sengwat Kadriba State University asida constituent college manga haibadi DM College of Arts, Commerce, Science, LMS Law College amasung GP Women's College yauri. Masida DM College ki DM College of Thesis Education asisu yauhanba yarui dabara haiba wafum pukalaki. MLA Joikishan asu DM College of Thesis Education na oza oirakadaba sing potokadabani aduna masisu bill asida yauhallu. University asigi committee semada local MLA yauhanda bahaibasi laibak thibani haiba wafam sing thangalaki. Education Minister T.S. Radhesyamna Rusagi guidelines ki matung inna Awangnopo ki State University da college anidagi ahum phawba laigadabani haina yauri. Laingak asina college taret yauhallu haina taknabadagi project approval board na college mangagi ayaba pirakibani. Award palediba singadu bill adu pass torba matungda MN tawbi ai haina khumki. Minister ki pakum phanglaba matungda MLA Joikishan na committee ki member aduda local MLA yahongani haina thajaba piu haina taksilakpada thajaba piba ngamdabadagi bill pass tawbada saru yaroi haiduna house tagi mapan thoki. Cluster University of Srinagar si Rusagi Makada Thabang Anthony Honorable Minister Amar Singh College matang laaga Government Degree College Bhimina and the Institute of Advanced Studies in Education Srinagar and Taraga sumana hapsan ba ki kanoma system ama su laiba select committee se masumba kitang chamtok chamjing yabagi lairaga Rusadagi 55 crore kaithar eni yawi law 7 sida Honorable Minister na thok statement no objection reason sida 10% matching share amane state na tawdo ni sa budget ri reflect to u da basi kara source of funding je kai de lo do no dum tanga ai constituency taraga I mean Thangbiban ki product Thangbiban ki local ki concern under term the sir. I feel really sorry sir. Masi Rusagi guideline the high is northeastern state ki oiragana college ohum de heloid ani natra ohum de sugen hen bayada within the radius of 15 to 20 kilometers in manung da leiba college sing si oigadabani haina haibirak pade akoina tariya thagaloroguso moina college manga se khanbire university own bakhaktane aduga once all of matung dagi di akoigi state ki university ne affiliate tawugumani loinamo akoina once it becomes our own state university whatever we want to do we can do it akoi hanak se tahudragadi now or never suoi oirodaba sahi ahumgi period si 2014 17 se already expired over Ngasigi mifamadu wahang pahungi matamda Deputy Minister in Charge Finance Wai Joy Kumana lengak asida lupa koti lising taretka satred humudra mari dasmik mari anigi senpam ton sili haina house thamkre MLA Wai Sursandra namaha kista question number humudra tarukta Manipur sarkar na hausik ton siliba paisa kayano haina hanglapu wahang amagi pakumda Deputy Chief Minister na wapamasi phongdokibani
MLA Okram Suras Kumarna Mahaki Star Question Number Humudra Tareta Lengak Asina Nupi Mahiru Singbo Nursery Dagi Graduate Fauba Lemna Mahi Tamangani Haina Lauk Nabagi Wapam Labor Hain Hanke Wahangadu the Education Minister T.S. Radisiamna Nupi Mahiru Singh Lemna Mahi Tamanabagi Karigumba Lauk Toka Matalaiti Haike Tongan Tongan MLA Singna Wahangi Matamna Puna Star Question Tarani Toy Marineba Minister Singda Hanke Debt service the yam surprising koi state resources for other purposes koi phangmaji yam what benefits kari concrete steps hadi debt service hantherak ba masi kari concrete honari habina taba concrete kari step local irrigation matan khangjani ja Manipur sakana object tonsilwa pisa kayano lupa koti lising taret ka chatret 100.42 aduga karamba source degi habidi RBI degi amadi atopa financial institution amasung GPF na chingbadegi kaya no apunwa sempam lupa koti lising taret ka chatret 100.42 Panbiri ba government sigi vision gi makhada February 19 da Honorable Union Minister Sri Rajnath Singh na vision document am phong ki sir masida give free education to women till graduation hai Hojik ki oina nupi macha singi free education leibase nursery da 0 dagina 5 faugi si under akoigi anganwadi gi da social welfare department ki makhada sima free leisure and class 1 to 8 sina under SSA class sahi taruk te tara mari gi age group ta si akoi free education pijere angang nupi macha singi 9 10 ramsa scheme की मखादा से कोई particular sex हम target तो होना तब लोई नमक की free हुई बनी ना right to education act की मखादा लई बनी ना मसीम कोई कनो लई सिवाउल पिजरे दो Wahang Pahungi Matam Hek Loibaga MLA's vacation na Andro Police Station da Nupi Ama custody da Laikidabagi Matanga calling attention Pukalaki. Zoikation na calling attention Pukaladuna, police na Nupi Ama Faduna Pukraga, toilet da Tauri Yanduna Sidam Haibasi, Yamaluba Kish Amane, Nupiadu, Kanana Karigidamak Harpano, Hiraduna, Taudok Adugi Matanga, Mariksuma Wafam Tambio Hein House da Tamke. Home party was semester in Birena, police custody da Nupi Ama Laikidabado, Langak as in the Taraina Lode, Atopanupi Ama, Mankibagi Kista, General Mayai Haiduna, Laikidraminupi Adu, Fakibane. Police na ngakton leringayda thokiba thaudok adu yamalaibak thibani thaudok aduga mari lenana police personnel mari suspend tawkhre loinana magistrate inquiry sathaba hawkhre hainasu house ta phongdoke Sathagi bangasagi mifamadu da deputy minister in charge finance Y Joy Kumana lupa koti maftra taret lak yangkai mathoiga lising yangkai taroki oiba department marigi tongan ba demand mari khananaba masung pass tawnanaba house ta thangat ki ba demand singa dude demand naba kuntramanga stationery and printing demand naba nipunipan relief and disaster management demand naba nipumapan economics and statistics amasung demand naba yangkai information technology ne Pukat lakiba demand mari aduda opposition ki MLA singna relief and disaster management khaktada policy ka thangalaki policy ka thangaladun MLA singna yuwa haba matamda soklaba singda mateng pangba ngamdaba mausa gi khodong thiba thaudong ki awareness piba ngamdaba disaster management ki anoba khujukhulai leiba ngamdaba khodong thiba thaudok thokpada lengak asina miyamda khudakta mateng pangba ngamdaba ne singba wafam sing thangalaki Thangalaki Wafam Singa the Minister Nong Thomam Birena Ising Isau Topa Yua Haba Matamda Awaba Taraba Singda Lengang Asin State Management Authority Kusan Naduna Kutaki Oiba Mateng Adamak Pangli Disaster Management Mapalam Daningtina Training Fanguraba Personal Contractorate Lady Asina District level da Matamatamgi Oina NGO Police Personnel Singamasung Miam Kusan Naduna Training Pangtokli Jua Habada Sogalabas singi mateng pang na nabalupa koti taramari finance ta pukatuna atuma matamda thadok lagani center nas isingi saugi oin awano pok lupa koti lisingani piragani haiba adugisu state asigi CR hek europaga isingi saugi awaba taraba singda pithok na bahona jage haiba wafam su house ta thamki 2015 की फ्लड की सिंग चाउगी पैसा खरा थादुरे 14 crore अमसु पाइपलाइन दा
फाइनेंस लेरे अथुम तुम थादोपीने तारे फर्स्ट फेज ला सेकेंड फेज ला और फाइनल फेज ला है लोना अदुम तंग सार की थ्रू योहनबीना कंसर्न ऑफिसर सिंह गैलरी दसु लई अदुम तंग योहनबियो ना सार यूम से लेकाई से यूम मरी मंगा चाहे इमुंग दुगी मिस्टेक इमुंग अमगे मिस्टेक तकी मार की इमुंग दे सोर्सा को तुरी मई चाहे थंगनबा माई यूम थंगनबा तुरी मरा लेबे नते मंगोंदा की चेक्सल मा चा सेने अदुगुमदुरने अखोयदे यामना कंफ्यूज लेरिसे सिदा अखोयदे लाकांदा वारे पर अखोयना गमजब खर मतेंग पाबना अमनी गवर्नमेंट सिदी अखोय वार सिदी नोय तबुबम लाइक त्रमी नते हाई कोर्ट याबना आई सामक एज ए मेंबर ऑफ दिस हाउस आई खुंबम खंगदबा ngasi mangkhraga sokhraga khudakta piba yam nungaiba phone adu masi khara thengnaruba khara de khoi ju pire ngasai se ai honorable member na sirgi da chatlu kana yum du loina home ne ramdai khudakta tawraga pi adagi khara ana ye ki yawba khoi dum piraga thai nattaba report se ada thar kanda adagi paisa sanction la kana ngaina raga pibagi the thengdaba अदुबु हंतकी आई सुम थाजबदा मयाम हाउस तो सिमदि थमजगे अवाना तारब मयाम दुदै दा खोय एनी हाउ हयें आदगी लाकप पैसादुना करिगुंबा खोयना रिइंबर्स तोरगा मैनेज तोबु यारगसु हुजी हुजी की तंगाई फदना वारगा लेरिबा कांगबु सिंगदुदा इमीडिएट रिलीफ फंगन बायबा हाउस की मेंबर्स की कंसर्न रो आई मदु सीरियसली नोट तोवी आई मदु दुमा क्रमाइटौना थुथुना फंगनबु होनसिगे दो आई मदु आई तौजगे Numini humnigi matungda hari award palero haina agriculture minister bihangkhalya na thajaba pikre ngasi pangai hautal da leiba community nursery da laumi sing da lahol sing yan thokki bagalunena paumi sinang ba wahang bagi pakhum oina wafamasi phongdoki bani minister na hai ki bada isaung na sogan ki ba lawpham sing khanduna district khodimakta hector maftra manga da community nursery sengbatuna laumi sing da lahol sing fangana bahonari ahan bagi ona laumi amada law sangam amagi sang da lahol sing pigani Laumi Singna District Agriculture Officer gi Kuthangda Lahol Singasi Lawiyagani Haike. Mark Nahai, Hargi Awaba Ladiba Si, Assam the Ladiba, Namrup, Har Factory gi Messinama, Yaki the Badagi, Numitara Nirom Si, Har Tadopanga the Ledakibani, Adubo, Hauji the Factory Asina Har Matiksana Pibangamle, Hauji Pipeline the Puna, Har Metric Tone, Listing Taranitorum Lady, Lunana. Lambi the metric ton listing of lady, Hanadagi Hona Lomi Singda, Har Karada Urabasu Department Asina, Panganduna Lakli, Adabo. Numini Humnigi Matung Dagidi, Lomi Sing the Pamba Har Sing Award Palatana, Pangalagani Haiki. Ahanbu matamda numitrani se namrupgi factory thingba machinery machine se amakaiba makhoi sumarang kaina pibang ame namruptagi Dimapur rek point da rek amagi zorae hayengdagi lakpa horagani wajikdi awat palera roy mamangi dadi gari ani ahum lakpa dai khoi su jen bade jamo bagini wajikidi nongmada hangchit phawdagi di gari first trip da 30 gumba lakani adum nong nini humni manung dadi farmer sing darka leba pibang amgani haina thaje miyam gi pendabadi suki matik leire ai samak su khangjare adubu department 95 hectares dai dai khoi community nursery je khoi raise tawjamani district ta har ge wa basi lai ki bedagi harum sang hi bani maru hojik su khoi aya 64 si 400 mtg hojik department stock ta fajana leire Maitai bo Scheduled Tribe list da Chalenabagi Wakan Manipur State Commission for Scheduled Tribe da Yangsilagani Haina Semisa Nongthoma Biren Assembly Mipam da Fongdo Kiba Wafamadu Maram Shade Atubamatam da Anova Commission of Semgadabani Haina Scheduled Tribe Demand Committee na Taxilakli Ngasim Manipur Press Club da Numidang Pangmisungunabada Committee Asig Joint Secretary Kaithelakpam Bogendro na Haikibada MLA K Mega Sandrana Assembly Miphamda Hangkibada Wahangi Pakum Chief Minister Initiative Lobiduna Pongdo Kiba Wafam Adubudi Nungaiba Pawi Tawadabu Commission Asigi Matau Yenglubada Hana Scheduled Tribe Lista Chankraba Purup Singi Welfare Scheme Pangbra Fangdabara Haina Yangsinaba Labor Oramle Madugi Matakta Nongna Purup Amabu Scheduled Tribe Lista Chandanaba Tabak Tawagi Hak Yaude Madugi Matakta Commission Asina National Commission for Scheduled Tribe Ki Jurisdiction da Lairoi Haina Supali Maramasina Chief Minister Nongthomam Biren na Fongdoki Wafamasi Maram Shadi Ataba Matam da Anova Commission of Semduna Matau Taba Report Sing Center da Tabiduna Maitai Bo Scheduled Tribe Lista Chandana Batabot Lakwat Pio Haina So Fongdoki Manipur State Commission for Scheduled Tribe I said Masi Sembagi Magi Ekana Lord or Koi Tiruraga Yangzare Magi function city already Scheduled Tribe list yaudana laiba community sing do makoi welfare gi damta moye yengsanna bal laiba gi modi interest tawe aduga anoba
थाबगी दी मोइदा कनो इंटरेस्ट तौदे बा अदुदि नेशनल कमीशन फॉर शेड्यूल ट्राइब की पोछु होएबा अदुगा होजिकी लॉ टू दस रूल्स टू एक टू द हाइरिसी नेशनल कमीशन फॉर शेड्यूल ट्राइब ना मखोई की जुरिडिक्शन दो अदुदai द स्टेट की कमीशन सिना एनक्रोच तौरोय मोइना लांजल लोय न सो हाइरिबा अदु अरगदी नरंग ऑनरेबल सीएम ना अदुदai एग्जामिन तहने न थादबिगी दो मरम चादे न कोई कमिटी लौजैबा तोंगानबा कमिटी में सेम्बिरगा द थादबियो अदुगा थुम मतमदा दरकार लेबा पोचिंग सेम्बिरगा रिकमेंड तौबियो लेपलैतना मपानदगी हाइजिलक्लिबा मिटोप मियानसा सिंगदगी कन्ननबा लमदम असिदा लैरिबा एसेंबली कंस्टिट्युएंसी खुदिमक्ता येलोमी सिंग रिजर्व तौबा लोइनना इलेक्टोरल रोलदगी मिटोप सिंग लौथोकदबनि हाइना केसेना संगसिलिबा खोंजंगदा थांगोइबन यूनाइटेड क्लब दसु मपुंग फाना सौगतले हिरम असिदा चीफ मिनिस्टरसु अकनम मियंग संगबिदुना येलोमी सिंग कन्ननबा होनबि हाइनासु फोंगदोरकले नाकलमरमदा नेशनल एलिजिबिलिटी कम इंट्रांस टेस्ट नीट मणिपुर येलोमी सिंग साक्थुंग ओइना फंगजगदबा सरुक्ता नन मणिपुरी अमा खलखिबा अदु लौथोकदबनि हाइना मॉडर्न कॉलेज स्टूडेंट यूनियन सिरोलमदा फोंगदोरकले नेशनल हाईवे नंबर 38 इम्फाल जिरी लंबी असि फगल्ले हाइना असेंबली द लाउरबसु लंबी असि मक्रू मपाददी गाड़ी थौदुना सटपदा ड्राइवर सिंह कीनरी लंबी असि अतई मफमदगी खुदोंग थिनिंगाई कया ओइद्रबसु मक्रूददी लंबी असि यामना फत्तबना मरम ओइदुना गाड़ी सिंह पंदुन लैनरी लंबी असिद गाड़ी थौदुना सलिबा ड्राइवर सिंह फोंदोरपदा लंबी असिना फलक्त्रिबसी ngasi ngarangi nate matam kuinadagi phataduna laklabani nomada hangatnanda thauba yaba lambi asi phatabana maram oiraga lambi da potsai puba gari sing namit nini humni panthanduna aremada hen expenditure salale potsai puba truck sing amadi passenger puba gari sing masa singna lambi asida satpada henas awaba nangli hariba lambi asida gari ama hek नमसिन खिबा तारबदी मखाताना गाड़ी सत्पसु यादे नमसिन खिबा गाड़ी अदो मयाम संगदुना सिंखलबा मतुंगदा अतई मनिंगदा लेहोबा गाड़ी सिंग सत्प यारे लेंगाक असिना लंबी असिदा अहेन मियेंग संगबिदुना ड्राइवर सिंग लमदम असिदा नोमगी तंगाई फद्रबा पोचै कया पुसिलपदा मतेंग पांगबिनबा अपील सु तौरकले गाड़ी मसा जेनाउ पुबसिमना मयाद नमसंदन लेखिबदगी मनिंगोमदा मुक ममाओमदा मुक चिंथोक चिंचिन होनदना दियाइ से काना होनबदा अखोय असुक सांगो मतम से पंदना सिदा लेजरिबसिनी मरम अदुना अदुग मरी लेरबा डिपार्टमेंट सिंगना मियंग जंक्शन बिदना अखोय नेशनल हाईवे सिंग अथो मतमदा फगलहनबा हाइबा वाफम मदु निंगसिंग बिदना मांगोइनना थबक ओइना तौबिदना मकुगी फत्रिबा लंबी अदुगा इरंगदगिना अखोय अवांग खुन भावदा फत्रिबा लंबी सिंग से फहनदना अथु मतम द सेंबी नबगी दमकता थोदो हेनोंना सरकार की माइगैदा पुनिंग चिंगसिनजरी ममांग सहित कांग्रेस लेंगाक ननु सेंखिबा डिस्ट्रिक्ट तरे के मनुंग सलिबा कक्सिंग डिस्ट्रिक्ट की हेडक्वार्टर मियाम की खुदोंग सागदबा मफम ओरिबा मयंग लमजाउदगी वाइखोंग थोंजाउ फाबगी मरक थंबिनबा मणिपुर लेंगाक की पुनिंग सिंगसिलकली हिरमसिग मतानंगसि नोंथिल मणिपुर प्रेस क्लब पाउमिसिंग उनबदा कक्सिंग डिस्ट्रिक्ट हेडक्वार्टर डिमांड कमिटी वाइखोंग सेक्रेटरी वांगखेम ब्रोजेन हाइकिबदा डिस्ट्रिक्ट हेडक्वार्टर थंबा हाइबसे मथौ ताबा मसाक मथुम सुन लेरबा मतमददा थंगदबनी अदबो हौजि कक्सिंग खुलदा कक्सिंग डिस्ट्रिक्ट हेडक्वार्टर ओइना लेरिबसी लाइफम थोकपा संगलेल अमदी मसाक मथुम सुन लैत्रिबनी मरमसिना डिस्ट्रिक्ट असिगी मियामगी अमदी कंस्टिट्युएंसी खुदिमकी सेंटर पॉइंट ओइरिबा मयंग लमजाउदगिना वाइखोंग थोंजाउ फाबगी मरक्ता कक्सिंग डिस्ट्रिक्ट हेडक्वार्टर थंबियो हारिबा मफम असि डिस्ट्रिक्ट हेडक्वार्टर ओइबदा खुदोंग साबा मफमने मदुगी मथक्ता एसडीओ ऑफिस पुलिस स्टेशन मार्केट सेट मपुंग फाना लेरी लोइनना डिस्ट्रिक्ट हेडक्वार्टर साबदा चंगदबा लम स्क्वायर किलोमीटर मंगा दशमिक सिनोरोम लेरबनी मदुगी मथक्ता लौफम अमसुंग युम इंखोल अमा फावबा सोकदबा लैतबना मियामना हिरम अमतदा येतकदबा लैते मरमदना मणिपुर लेंगाकना अथुम मतमदा मियाम इहुल खंगना मयंग लमजाउदगी वाइखोंग थोंजाउ फाबगी मरक्ता कक्सिंग डिस्ट्रिक्ट हेडक्वार्टर थंबिनबा थबत लखटपियु हाइकी पनबा याबदी हौजिक साथरिब असेंबली मिफम असिदा रेवेन्यू मिनिस्टर कराम सियामना कक्सिंग डिस्ट्रिक्ट हेडक्वार्टर मियामगी खुदोंग सागदबा मफमदा थमगनी हाइना फोंगदोकपसु लैख्रबनी वाइखोंग थोंजाउ मयंग लमजाउदना वाइखोंग थोंजाउ थंबा पामी मरमदी कक्सिंग डिस्ट्रिक्ट असिगी मयाइ सबुक ताब केंद्र मरी असिगी सेंटर ओइबा हाबदी सेरोगदगी निंथेमिदेने लाखप मतमदा 25 किलोमीटर ओइबा सोरादगिना कनोबो थोंजाउ वाइखोंग लाखप मतमदा 22 किलोमीटर ओइबा हाइबा जगह खुदमक्ता कम्युनिकेशन जे याम नते चाबा हाइरे मफम असिदा जो कोइ ngसागी डिस्ट्रिक्ट अमा ओइबा क्राइटेरिया पोसंग हाइदारे सिदैदा पुलिस स्टेशन लारे अदि एसडीओ लारे मार्केट लारे
पोस्ट ऑफिस लेरे एनी पॉपुलेशन खुदिमा पुंजलगा हारिबा डिस्ट्रिक्ट असिदा वाइखोंग थोंजाव मयाम लमजाव देना सिबुक्ता थम्मदे मतिक चाइना अदमाय खंजरा कोई डिमांड तौजबनी Khomal Lampakta laiba interstate bus terminus complex manung dalera mamioi amadagi narcotic cell infala whisky team amana international market lupa lak ahum makhairam oigadaba kani opium kg ahum makhai fakat ngamkre akanaba pamagi phangbadag infala west police ki additional asp law and order gi miang makhada ngasi ayo pung tara makhairam taba dwaida isbt manung da sangthok sangsin tawa mioi sing narcotic cell gi inspector amadi si sing yawa team aduna mikup naum sing na yengsin na laki lunana ISBT की गाड़ी सिंह थोकफम गेट मपाद लेबा बिल्डिंग अमगी मथक साबा पेडिस्ट्रियन दा कानीपुरम मी अदु फावंगम खिबनी फारमी अदुदी साइकल पुलिस स्टेशन के मनुंग सन लेबा फाइनोम विलेज तगी पाउसी खोंगसाई की मसानुपा पाउलांग मंग खोंगसाई से कुत्रा मंगाने मी असिना फोंगदोरपगी मतुंगिना फागलिबा कानी सिंह असि मागी खुलदा थाजरगा सुंगदुकलबा मतुंगदा मियोई खरदा पीननबा पुरकपने हाइबा खंगमंगमखि थौदोसी की मताना केस अमा रजिस्टर तौखरे इम्फाल सिटी अमदी लोकताक पार्ट पो लुननाना थमनबा प्रोजेक्ट अमा पाइखतनबा होनरी हाइना मणिपुर पोल्यूशन कंट्रोल बोर्ड की चेयरमैन लाइसरम राधा किशोरना फोंदोखरे वाफम सिंगसी वेस्ट डिस्पोजल एंड मैनेजमेंट हाइब हिरम असिदा पांगथोकिबा लेवल पेंटिंग अमसुंग इस राइटिंग कंपटीशन गा मरी लेनिन लाइसरम राधा किशोरना फोंदोकिबनी मणिपुर पोल्यूशन कंट्रोल बोर्ड सिंदना पेंटिंग कंपटीशन अदु MPSC एग्जाम हॉल दा पांगथोकी अमदी इस राइटिंग कंपटीशन अदुना DM कॉलेज कॉम्प्लेक्स दा लैबा इमा खुंथोंग हानबी संगलेन दा पांगथोकीबनी कंपटीशन अनिमक कैटेगरी अनि थोंना खाइदोक्तना पांगथोकी अहानबा कैटेगरी ओइना क्लास 7 दगी 10 फावा अमा लोइना अनिसुबा कैटेगरी ओइना क्लास 11 दगी हौरगा आर्ट कॉलेज अमसुंग यूनिवर्सिटी की थाक लैबा महिरुई सिंह फावगी ओइखी हाइरिबा कंपटीशन अनि असिदगी ख्वाइदगी फब महिरुई मंगा खंगलगा सेप्टेम्बर 18 दा गुवाहाटी दा पांगथोकदबा नेशनल वर्कशॉप अमदा सरुक याहनगदौरी नेशनल वर्कशॉप अदुसु वेस्ट डिस्पोजल एंड मैनेजमेंट हाइबा हिरम असिदा पांगथोकदबनी सोहाइरी अकनब इंस्ट्रक्शन अमगी मखादा अकोई इम्फाल सिटी असि क्लीन ओइननबा फ्री वेस्ट ओइननबा अमा नेक्स्ट अकोई लोकताक लेक असे हजिक लोकताक लेक से एनवायरनमेंट काइसलगलिबा कम प्रॉब्लम में आमो लाक्सल सेलिब्रेशन तौसलिबा मयाम सिंग असि की अककनबा अकोई डिसीजन अमा प्रोजेक्ट अमा सेमनबा अमदी मसिगी मैनेजमेंट तौननबगी अककनबा पंदमगी मखादा पांथोकपनी मसि अकोई सुक्सोय सोयदना मंगोल ओइगने न खाली वेस्ट डिस्पोजल अमदी वेस्ट मैनेजमेंट अनिसि नेशनल लेवल दा 2 days गी वर्कशॉप कम कॉन्फ्रेंस अमा नेशनल अचौबा स्टेट पुनमक्ति लागा पांथोकनी मसि अचौबा स्टेट अमदी कंट्री सी को डिसीजन ने मसिना भारत पुंबगी ओइबा वेस्ट मैनेजमेंट अमदी डिस्पोजल की मतंगदा कुपना खनरगा डिसीजन लोगनी मदो थबक अनथोकनबा स्टेट पोल्यूशन कंट्रोल बोर्ड सिना पाइखतकनी ममिंग तक लेरंबा स्टेट डिजास्टर रेस्पॉन्स फोर्स SDRF नहुनना मपांगल कंखनबगी खोंगथांग कया पाइखलकली SDRF पर्सनल सिंग ओइना फुल ईयर सेल पीरियड अमा ngasi अनिसुबा मणिपुर राइफल्स की ग्राउंड दा पांगथोखरे फोर्स असि की मखादा सुमनतगी पर्सनल चामगा मरी खक लेबना बाटालियन अनि हांगदोकदबा चीफ मिनिस्टर दा हांगदोकननबा चीफ मिनिस्टर तक्सिन फलैखरे तंगाई फदन असेंबली सेशन असि लोइबगा बाटालियन हांगदोकनबा चीफ मिनिस्टर थाजबा पिरकले हाइना मणिपुर स्टेट डिजास्टर मैनेजमेंट अथॉरिटी की वाइस चेयरपर्सन एडमिन आदिम पामैना फोंगदोखरे ट्रेन तौरबमदी तौद्रिबा SDRF पर्सनल सिंगना पेरेड पीबगी थौरम अदुदा सरुक याखिबा आदिम पामैना स्टेट असि अर्थक्वेक तौबा याबगी हाई रिस्क जोन ओइबना अथुबा मतमदा SDRF पर्सनल सिंग इंजीनियर अमसोंग एक्सपर्ट टीम सिंग अमना अरिबा बिल्डिंग सिंग खांगदोकपा हौरगनी अर्थक्वेक नंबरम ओइरगा मिसिमिना कया यावरकपा याबना अरिबा बिल्डिंग दा लैबा मियोय सिंग साफगदबा मफम सिंग दा लैननबा मसोंग खुदोंग थिनिंगाई ओइरदबा मवोंगदा युम कै करमना सेमजिन साजिंगनी हाबगी मतंगदा मियामदा अवेयरनेस पीबा हौरगनी मांगना मका तारदुना मरु ओइबा डिपार्टमेंट सिंग मरकता अम ओइरिबा रिलीफ एंड डिजास्टर मैनेजमेंट अवार्ड पदन पिक थलमले SDRF की ओइना फंड एकोमोडेशन vehicle अमसो इक्विपमेंट की अवार्ड पकया लैरी नेचुरल नत्रगा मैन मेड डिजास्टर ओइरम मतुंगदा रिलीफ पीननबा खक्त लैबगी महुत्ता थौदोक थोक्त्रिङैदा करमना मैनेज तौगनी हाइबा सिसु थिजिनबा तंगाई फदि हाइकी लोनना अनट्रेन तौद्रिबा SDRF पर्सनल सिंग अथवा मतमदा नेशनल सिविल डिफेंस कॉलेज नागपुर नत्रगा नॉर्थ ईस्टर्न पुलिस एकेडमी
Silong da thaduna training tawhalagani haina su makata na phongdoki awat pa hargadi awat pagi awat pa ngak to oire hana mapu panda bugumna thamlam khraba pot oibanina masisi khodak tadi ngamaroi adu oiraga su ai khoi gi honorable chief minister na chairman oibase yamna positive oiba leader ma oibagi maramna mahakna ai khoina grievances si address tawba matamda sungsoi soidan tawgani haibasi ai hakki thajabani as a vice chair person ma oina ai khoi gi fund waliba accommodation waliba gari waliba lack of equipment oiriba train tawdba singse train tawraga akhoi se chapchane department si iromdom hingba ngamninga gi department ama semgatani habi asada ngasi si akhoi siguma program si sinbani RIMS the online registration system ORS tawduna OPD ticket kakpa ngasidagi mai pakna yahankre RIMS ki medical superintendent Professor CS Arun Kumar yauna RIMS ki OPD warta online registration system adu hawdokibani online registration tawnanabagi damak www.ors.gov.in ta sangduna OPD gi ticket book tawba yaragani hariba online registration system asi Aadhaar ga link tawduna pangthokadabani hiram asida mari lenana RIMS ki MS Professor CS Arun Kumar na phongdorpada Ministry of Health ki pautak makhada hospital gi module ama oina system asi paikhalakpani OPD ticket kaknanaba line sang lepa amasung matam sangba hantanaba thaurang asi paikhatlakpani haiki online registration system asida center gi makhada leiba maming lereba leiba asig hospital tarataret maru oina AIMS Delhi PGI Chandigarh Singba hospital singda lingsu pidi haina phongdoraki ihan hanboy ngasi hodo je sina book appointment now aise ORS aise sini aduna trial tawgre je koi success oigre aduna masina kana halibasi koi ki praja singsina QC amna sang lepok panungsa marak sida nong marak sida lepi mota mayum degi ID generate ba system generate ba ID number si pai laga counter sida sangaga kudakta sa a few seconds sadum OPD ticket si pangaga mana pamba doctor du changi number 1 koi availability of blood akoina laboratory da akoina test or menga sisi horen nungdang wam dilu duini na punganim khai ahum or mari testing matungina ado koi online na laboratory thakalakani aduga mana dum mayum da yeng bayarani airport ki fencing khaba masung lambi pak thorapada crematorium yaw khidawre atopa mafam amada arrangement tawbiyo haiba demanda tidim lambi ban tawkhre Maikai dungi club amasung mera pai bilup kaya na mamangda hariba demand singasi lengak na khanabida batarabadi airport fencing khaba thingjin mayauna akan makhongjang sangsingani habu wafamsu phongdokiba laikhrabani panba yabadi ban sakotpa sing akai toy thogalakpa yai haina singnabadagi mafam adada Manipur police na section tharang slawkhatki Manipur Lengang Fire Service ki posa Manipur Marigi DPC ki result thabak sangbagi chahi helagadaba candidate sing yengbiduna athaba matamda Manipur Fire Service na result haidok pinaba all Manipur Fire Service candidates and guardians association ki sirulamana government appeal tawrakli government asina candidate sing asibo mirai biraga anaba recruitment launanaba thaurang lawraklabadi logi mateng lauduna akan mokhongjang sangsingani sohairi Lampel Supermarket Anoba Ketelama Savina Lampel Supermarket Development Joint Action Committee na lenga ke pungning singsilakli Manipur Press Club ta pang thoki pa pangmis nguna bamada JCC ki President M Ibehmal na ing kumjali suni taramathoi gi me tang anida matamado ge government na Lampel Supermarket ta temporary oina phamnana ba laukthok ki street vendors sing asigi phibam ngasi phawa lengak na hana yengladre Sahi manga taruk asi nong hek subaga ising thumba masung amodakai langthokpam oriba mafam asida imaibel singna wana khangduna lakli salibe assembly session asida wafam asi pukat piduna anobal kaitel sang ama shabina balenga ki poning sing silakli loinana kaitel asida phamliba vendor singi saktak si oinana ba license PBU mailina bati parliamenta tax kajagi haina makna phongdoki 2011 May tang anidagi akoina khongjalaga laihibasidagi akoigi mi mayam ama laame ko laama kansida huji khara matam khara mu mi se amatang lairamdre
ꯍꯧꯖꯤꯛ ꯃꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯀꯥꯟꯗ ꯈꯩꯗꯦꯟꯁꯦ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯐꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯀꯥꯡꯂꯨꯞ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯑꯃꯁꯦ ꯂꯣꯏꯅ ꯄꯨꯜꯂꯒ ꯁꯨꯅ ꯐꯝꯃꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯗꯒꯤ ꯇ꯭ꯔꯥꯏꯕ ꯂꯣꯏꯅ ꯁꯨꯅ ꯐꯝꯃꯦ ꯐꯝꯃꯤꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝꯇ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯗꯕ ASP Imphal is na thadora pasiro magi matung ina Andhra Police Station gi SI L Heramani ASI Hais Prakash amasung Women Police Constable case Sonia Mathau ningthina pangthok tabagi thabak tagi suspend tawkhre loinana suspension manungda Porampar gi reserve line lainina bamasung masa masa headquarters sing thadok tana ba khangan khre hairi panba yai haukiba August amada Andhra Khuman Laikai dagi M Ibohon bigi loinabi mutum ongbi Indira Andhra Police Station manungda thauri yanduna shiram kibani State Institute of Rural Development SIRD gi Assistant Professor Aramam Somendrobo SIRD gi Director K Syam Sundarna tamthina phuram babu thamoi sokna nungaiti haina Aramam Somendro gi loina bina penda ba phungdorakli Manipur Press of the Pangmis unaba amada Aramam Somendro gi loina bi Aramam Sanajaubina phungdorapada Haukiba July Kontramathoi the Secretariat ki anauba building da laiba Rural Development and Panchayati Raj ki office ta Aramam Somendrobo SIRD gi Director K Syam Sundarna karigama wapam amata hairamdana khut thaduna tamthina phukiba yaningde thodo asiga mari lenana Chief Secretary yauna police ta complaint amasu tawkhre Marinaba authority na thodo asigi matang da kadai fawa yauna thijilabagi haiba khangan birao director amana mahaki department gi staff amada hekta khut thaba haibasi director gi lemjadabali chatni director ni department gi staff ta gundaijam gi thabak sathabani haina lawfam thoi nimit marini sukhraba thodo asigi langlalangjin thidok piduna marinaba singna director gi matakta lakhotpam thopa action lakhotpi haina so appeal tawrakli Government ki side ki kayam steps lokho pirage officer amana magi makhata na magi subordinate staff amabu phuba habe se aina chu ya da pot amane ba adu ki somu mathata mana phuri si atopa another civil servant amagi MCS officer amagi ka da mana la ga phubane ba si amu kano khoi yam thina ikai ba pi ba yam humiliate to ba incident ama attempt to life ni na government ta khon wakasari matik sabat to bum thokpa thabak to biraga dan DPBO sina khon haijanis Mathang sai lising tarani pan ki higher second examination da improvement thaningba mahiru singna laliba August taret tagi application form lor biyagani haina council of higher secondary education Manipur na zero lamada khanglakli nakalamoromda chaliba sai lising tarani pan ki oina central sector scholarship apply tawningba matik saba candidate singna October 30 fawa ki manungda amasung renew tawgadaba singna August 30 fawa online da apply tawrunaba council of higher secondary education Manipur na hairakli loinana manaba sing school college singi principal singna so mahiru sing yengduna August 30 fawa ki manungda verification process lo shinaba zero shinaba khatarakli haukiba English ni tarataru ki August tareta pangthokiba Manipur Rifles recruitment ki written test athuba matamda haidok pinaba all Manipur rifleman written test completed candidate na GSC na taksilakle Manipur Press Club ta pangthokiba pawmis ngunaba ma GSC ki member test Ranjit na Saliba assembly session miphamasida waphamasi pukhat piduna written test asi haidok nabagi arepa matamama khangan biu hayeng loigadoriba assembly mikhalasida waphamasi pukhat pidaba tarabadi makhal makha khayagi khongjang sangsingani haikhe Hokiba Zahi 2016 da Lokiba Manipur Rifle MR gi recruitment gi written test laukrabada hauzik fawada haidok pidana namsinduna thambiriba asi hauzik fam liba assembly mi fam asi da puthok piduna haidok tana leiriba written test asibu haidok piu haina all Manipur Rifleman MR written test completed candidate JC gi maikai dagi haijari karigumba hayeng loigadoriba assembly session asi da pukhat piduna haidok pagi chap chaba matam ama khangan bidragadi JC asigi maikai dagi makha taba akan makhongjang jansin jargani Manipur Conservation of Paddy Land and Wetland Act lisni tara marigi manung sanna tampaki mafam sing da lariba lawfam sing da mahi marong thaba natana atopa hiram amatada sijinaba thingli haina mitai International Civic Action Network na thadorapa sirlamana khangalakle How's matang swaida break amatang lawjage Manipur madi maling tongan ba I paw singalune lekhoi break ta yamna tunanjarake impact news po mengta lebiu Breaking matungda taran oksari hoji makhata ba pawda Controller and Auditor General CAG report lisni taratar ki matung ina Manipur lenga ki makhada leiba department kuthra marigi utilization certificate lising manga ga cham hompu thaba ngamdana ngasi phaw leiri department kuthra marigi
UC thaba ngamna leriba apunba senpham asi lupa crore lising ahum ga chamapan humpumariga lakh humdrani pani department kharadi sahi kuntareta ki kuntrantai fawba shuba yauri hairi awano pok state taret ka sangdamnabada manipur na khwaida gi hena UC thaba ngamdaba state am oire manipur ge sel thongi planning amasung budget semada asoba khoro ama thangli halibasi UC thaba ngamdaba asina issue asi kari maram ge dabak miyam gi mihut oiriba singna assembly ge floor da puthokna khanan nedribano haina social researcher sarto tondona komna fongdorokli Sanapati district ki 22 lane ki Sanapati government high school class 9 khakta tamlibi masagi sahi taramari rom tangai ri masa amabu sakhangdaba singna ikai khunaba mangalaba matungda tamthina phuraga hundok lamba thodok adabo poire leimarol maira paibi apanba manipurna yamna kanna yanidaba fongdorakli amadi senaba sing akan maserak pibiu haina fongdorakli Nakalamadu desam gi serola manasu akanma mawong da kandhem taurakli hiramasida lenga asina pangba yaba mateng sing pangbi gadabani haloinana victim oira binpi asigi punsigi damak tangai fadana sangba I khudimak desam gi volunteer singna pinana basem sari hainasu serola sina makatari All Manipur students union sugi serola manasu akan mawong da kandhem taurpakolina lenga asina action lokot piduna maralaiba sing serak pinabasu phongdorakli Larik tambada ayat papibigano haidana Bishnapur Public School ge mahiru singna wakat khongjang sangsin kre wakan pharmacy haukiba July kuntrada Bishnapur district laiba school asigi kha thangba sarukta khari ba fencing bu khujuman gi miyoi singni haina singna ba singna thugaira magi thawong busu yanida ba phongdoroktuna phamkibani amoromda lammasigi matangda amukhana demarcation taunana ba SDO da CA thaduna process ta lairabani ngasi sangsin ki ba khongjang aduda mairoi amana information ama tapidana school amagi campus thugaira ma sei yaningde larik tamada ayat papibigano haibu wafam singna singba kaya so phongdoki koina school ihana nankar ko sida khojma lomda khabiri ba fencing ase Tugaramba information amata yaudana tugaramba si ubada koi satra koina nuajadaba penjadaba lebana dana sifam lebani koi satra koi bonu sibi koina lekta mada ayare kai bigano koi gi education si free zone koi gi satra xyz karigumba satra xyz na so fawdok tona chakraga karigumba asi turning point oibanina asida garina karigumba thingsin kholamba torogadi sok liba satra dugi magi masagi daita oigadra When Rista Manipur University na thadora pasirla magi matung ina academic specialist ni tara nipan gi oina BA dance amasung music honors ta ming saningba chanbagi matam laklib agastara fawada sangdokle haina khanglakle Manipur Nikon users na sinduna darkar laiba singda pinabagi damakta ngasi porampat laiba Jennings Hospital da blood donation camp ama pangthokre ngasi sathagi ba blood donation camp adu da miyoi yankairomna sar yaki Socialist Student Union Manipur na sinba ahanba threat solis ni taratare ke manung sanna lamdamasida private school masing thingamdana lingkhalakpa asi apabanate haiba topic ta open debating competition ama pangthok kani haina mairulup asigi sirlaman hairakli ngarang namidang pung 13 ka minute phuni palum tabada Manipur da mai oirap oina kanba jwa hakre Susampu district ke manung san laiba singatagi kilometer kunma thorom salaga laiba lainungda kilometer yankhayum da dasmik taruk luba maphamda epicenter oiki yuwa haki bagi magnitude manga dasmik mari yauki thodok aduda aso apan misimina amadi potsai mang takpagi paw hauji pawgi oina phamangamdri Handak Kongba Turial gi Torban Ningkai Kibadagi Basikong area gi yum kaya ising thomjin kibana laifam leitaduna atoma mafamda ten khadana ngasi phawa mi kaya leiri marak asida government akutpa mafam singda laibak thonanaba tharamba laibak na singba gari singsu lepkibadagi mafam asigi miyam khamthen awaba mayuknari haina Basikong Panthoibi Youth Club na Sierlamada Forest and Environment Minister gi puning singsilakle Ising isauga mari lena State Minister Relief Fund da tengbang pirapalem nadri ngasiso pauna bazada laiba Manipur Women's Cooperative Bank staff singna selgi tengbang pirakre State Minister N Birenda Bank asig staff singa da State Minister ki Secretary da Sempam singa do kusina kibani
Handak thoki ba ising isau gi awaba lamdam asigi miyamna thengni ngi serakta kangdagi santorakpa laina layong thorliba asida kannanaba Laira anang marup Manipur amasung Mongsangai dalaiba Chamaga mapal suba CRP battalion ga kusam naduna hida kafthokre Mongsangai khulgi akoibada sathariba kang hida kafthokpa asiga mari lenana Chamaga mapan suba CRP battalion asig assistant commandant Ranbina haikibada kangdagi thokan mamakal kayagi laina sandokpa thingna bamadi kang hida kafthokpagi khongtang asi lokhatpani haiki अकोई 109 बटालियन CRPF की तरफ तगी अकोई जो लेकाई सिगी सरुक हमने तो ना लेकाई सिगी मटिंग पांगबो ना अकोई फोगिंग तौरगा अकोई कांग दगी संदोक पलेना सिंग सिंग आक्तोक पदा मयाम मटिंग पांगना ना अकोई मयाम पुन्ना हक्सांग फन लेना ना बा ना अकोई नसी प्रोग्राम से पांगतोक सबने मखा ताबसो ngasi masi numit nini humni sure अकोई पांगतोरै से मखा ताबसो तो पमफम दगी लेकाई सिंग अकोई ना खंजा बदा लंगथबाल साइड दम सो पांगतोकिंग खाली अकोई मयाम पुन्ना लेकाई बु अकोई फोर्स की तरफ तगी कोई मैम मतें पांगबोना मैम हचांग फना कांग लेना तिना लेतना बा कांग दगी संदोक लेना सिंग सिंग आक्तोंगनाबाना पांगथोकजबा प्रोग्राम ने मनों हंजिन मफम मरी दलाइबा मफम सिंग नमितरेने की फ्री हेल्थ कैंप तौननाबा उमा पोन चीफ मिनिस्टर दा हाइजखिबा वाफम सई सिगी मास 38 द चीफ मिनिस्टर आयाबा पिरबा मतुंगदा हेल्थ डिपार्टमेंट दा फाइल प्रोसेस तौननाबा एप्रिल 3 दा थाजिनखिबदगी ngasi फावबा मथों मरम खांगनद्रे फाइल प्रोसेस तवन असिदा ऑर्गेनाइजेशन असिना चाउन अवाबा मायुकनरिबा असिगी मतांगदा चीफ मिनिस्टर ना अकन ममियंग संगबियो हाइना यूनाइटेड मेटै एंड पांगल ऑर्गेनाइजेशन उमा पोना थादोरपा सेवलमना खांगलकली नाकलमरम नमितरे नि सुबना हेल्थ कैंप पांगथोकनबा लेंगाकना अयाबा पिरखरबसो सेक्रेटरीता फमलिबा हेल्थ डिपार्टमेंट गी स्टाफ खरना कोऑपरेशन पिदबतनतना लेंगाक याथंग इनबित्रि हाइना यूनाइटेड मेटै एंड पांगल ऑर्गेनाइजेशन गी सेवलमना खांगलकली किरमसिदा मैंने ऑथोरिटी अकन ममियंग संगबिदुना एक्सल लखरपियो हाइनसु अपील तौरकली लोन थिंख्रबा लालुलफ कांगलेपा कम्युनिस्ट पार्टी MJC गी अनिरक सुबा राइजिंग डेगा मरी लेना ngasi तेरा कैथिन लेबा सेंट्रल होम दा लाइरिबा अंगांग सिंगदा साक पिजबा लोनना बॉय कोलम सिंग यंथोखरे Imphal West District Police Commando ki team amana ngarang numidang waram pung manga taba matamda Singjamai area da thiboma ki thabuk sathabada KCP Thauba Lup ki active member Mairen Kun part number 1 dagi Sangai Impham dagi Muhammad Rasid Elis Tomba Chai Humpuni pan apopolai Hyderabad Jal Muhammad Ali Share Haiba Musi Pare Haina PRO Police Department Manipur na Siramada Kangalakle Lunena Hiramasiga Mari Lena Singjamai Police Station na makata na investigation sa tanaba case na malakot hairi. Hingang Police Station ki OC N0 Menulu Singba team ama nangarang numidang pung taramathoy adwai da kairang tera makong da laiba miyoi amadagi drug oina sijanaba yaba guli sing phakat ngamkhre akanaba pawma fangbadagi ngarang numidang pung taramathoram taba dwaida OC Romenulu Singba team aduna kairang tera makong da laiba Muhammad Mazahar Ali apokpa Nazir Ali yumda sanglubada Mazahar Ali hariba miyoi asina guli yauba sekhaw ama पायरगा सीएन खिनबा होनबदगी पुलिस टीम मदुना फाकिबनी फारबा मजहर अली दगी SP टैबलेट पीस लिसिंग अमगा निपान WY टैबलेट सहम निफु तरेन अमसुंग N10 टैबलेट चामा मंगा फागले मागी मथक ताहिंगांग पुलिस स्टेशन ना केस मलखुटख्रे नाकलमरमदा अगस्त 15 इंडिपेंडेंस डे गा लाकपगा मरी लेना इम्फाल पुलिस SP की लमजिंग मखादा डिस्ट्रिक्ट असगी मफम सिंगदा थोंगनिदबा थौदुक सिंग थोक्तना ममसुंग ड्रग चाबा योनबा सिंग थिंगनबा मिकुम नाम सिंग लरिबा असिदा एडिशनल ASP ऑपरेशन M कुमार जिन मसुंग कमांडो इम्फालिस की टीम अमना कोंगमा बाजार दा ऑटो तोंगदना लाक मियो यावना ऑटो दुदा तोंगलबा मियो सिंग मसुंग अमदगी ASP गुली पीस शास्त्र कुनिथो फागत ngamkhre मियो अनि अदुदी यारि पोक्तुलेल दगी लैखिद्रबा मोहम्मद तुरास अली की मसानुपा लियाकत अली एलियस अमु चै कुंथ्रा मसुंग हता सेंट्रल मस्जिद मनाक्तगी
लेखिद्रब मोहम्मद याइमग मसानपा मोहम्मद अमन एलिस अमू सही कुथरा मंगाने मखोय अनीना उरुपतगी ऑटो MN01U 6442 असिदा लापदा पुलिस की टीम मदना खामलुबदा खामु यादना ममाई लेरगा थौखिना बहोनबदगी पुलिस की टीम मदना तानदुना फाकिबनी लोनना ASP टैबलेट सिंगदु यारुमखिबनी अमरोमदा खुनाई एसटी हौरलिबा नहारुल सिंहबु मांगलिबा ड्रग योनबा अमदी साबा थिंगनबा होनबदा मियामना मतेंग पांगबियु हाइना इम्फाल ईस्ट की एडिशनल ASP ऑपरेशन M कुमारजीना अपील तौरकले SP tablet piece satruk ka kunithoi miyo yani dagi phagale masida district police phal isna thamjening badi lamdam masidagi mayai kaba chinjak sing maruina tungda hogolaiba koi gi ichini naw isa isu sing asibu thingnabagi damakta district police na changselakpa thabak khuding makta praja miyamgi matiang yaudana di district police na wona basina mahi yaloi aduna praja miyam amadi police pullakanda lamdam masidagi hogolaiba isa isu ichini naw khuding makta lakadawa phatraba laina ase thingnaba district police ta praja miyam amadi press media ichini naw singna mating PBU haibase thamjage Nakalamuramda Wabagai area da drug lalumami khar leire haba akanama pawm fangbadagi nupi police personnel sing yawa Thawal district police commando gi team amana ngarang ayu pung 3 makhairom taba matamda asarwo sing sek tobada Susamu district ki Moljol village dagi Thongkhulon baite gi loinabi Thingkhong tingthem baite Elias temthem sei yankhai manga kani kg mariga gram maftrahum doi konena fagat kre makhatana wahong pong sathanabagidam kaksing police station da case register tawkre haina Manipur police ki PRO na khangalakle hauzik sanabagi paw sanakhonabagi lamda Indian government na sakhangdana piba lemjaningai oiraba awangba tha ki mana Arjun award pinabagidamakta Manipur gi sanaroi oinam Bembim Devi khalakle award asi pinabagidamakta lebak asigi sanaroi taratret khangatpada Manipur gi Bembem yaurukibani mak Indian women's football team gi midfielder oibatanatana masana sida sahi kun hena sanaduna laklaba sanaroi amane English ngani amadagi lisni tarawm doidaso AIFF women footballer of the year award piduna anirak ikai kunakrabani mak international tournament mangada mai paki English samapan maftani pandagi football sanaroi am oina hauraki mahakna state national amasung international gi thakta sanaba masana kayada sar yadna lakli All Manipur Kung Fu Brotherhood Union Sinduna Mamang Thagi Tang Nipan amasung Mapanda Dr. Kamal Indoor Stadium Manipur University Sports Complex the Pang Thokiba 2-day seminar of referees of the black belt holders and instructor all style the Mai Park Master Yakraba Singda appreciation certificate Yantopaki Thorum Ama AMU Sports Complex the Ngarang Pang Thokre Thorumadri University President Dr. C.S. Pratikumana Fongdokibada Union Sakhang Oina certificate Kusinakraba Sing Kaktana Manipur the Pang Topa tournament natraga championship to official natraga referee uibagi ayaba pigane Mapa Laibak Singh state represent Tawduna Sat Manipur team gi coach manager natraga official Singh su asigoma certificate holder Singh Kaktana oibe yagani haiki seminar asida Yahoo daba black belt holder Singh na union na matang tarokadaba seminar da saru yavi haina su fongdoki Oinam Kendra Kangkutna Taruk Suba let Longzam Kovir Singh Memorial Likam Knockout Open Kang Tournament ki ahum suba position takre Lani Tau Sanamai Kang Association Wango gi Ming Makada Wango da Laiba Longzam Laikai Community Hall da Sathariba Kang Tournament sa ngasi sana ki ahum suba position gi damakta match amada Oinam Kendra Kangkutna Wango Kendra Kangkut team B bo Panjal Tara Mari Tara ni thoi da maiti ba piki match asida lamtha Tara kap ki ba Oinam Kendra Kangkut ki sanaroi Nilakamanna man of the match ta ki baglena Kangkut asimak tarik di sanaroi LTK na sakpai Nipan Kapki Imphal East ki DFO Elzoy Kumar gi mahaki apopagi mingda kachaba Kang tournament asida Manipur ge tongan tongan kendra singda ge lakpa Kangkut tarahundune saru yari sathariba Kang tournament ge final match oina thas ge taruk nambol kendra Kangkut amasung Wangoi kendra Kangkut anina lamba tamnargani
Kunmari Suba El Sangita Devi Memorial First Division Football League Tournament Group Center CRPF Langjang amasung Thau Thami Banani Mai Pakre ngasi SKYC Sekmai Sanamuna Satari Football League Tournament asigi Kolondoi Suba Matchda Group Center CRPF Langjang na Wafa Wangoibo Panjal Ahum Amada Mai Tiba PK Satariba First Division Football League Tournament asigi Kunmari Suba League Tana Thau Thami Bana YC School ba Panjal Ahum Sino da Mai Tiba PK Imphal West District Football Association imi makada pangtholiba Football League Tournament asida team Nipan Sar Yari Hayang Match Leroi Thas gi Manga the Satari Tournament Second Match ani Sanagane District Youth Affairs and Sports Imphal West District Kiming Makada District Level Jawaharlal Nehru Hockey Stadium Hockey Tournament Thas gi Taratruk Taratik Pang Tulagani Hairi Komalang Park Hockey Stadium na Satagada Tournament asida under 15 boys under 17 boys girls ki category ani asigi manung sanalaiba sanaroi singna thas ki tarantoi fawada entry form pishlapu yagani haina DYASO Imphal West ki serlamana khangalakle Nakalamromdan Imphal District Football Association imi makada Khetrigaw da leiba abba ground da pangthokadaba M Ibobi Memorial First Division Football League ta saru yagadoriba Star Club Moirang Kampu gi sanaroi singda ngasi uniform khusinakre ngasi pangthok uniform khusinaba ki thormaduda Moirang Kampu Gram Panchayat ki ex pradhan El Rameswar amasung upapradhan oiriba TS Mangang Tomba galonena club asigi miyoi kayana saru yakhi Maharashtra Kumar Ganendra Memorial Super Division Football League Tournament Rao Laring Mamlaikai amasung PYA Kairangani Mai Pakre ngasi Khetrigaw da leiba abagi sanabongda tournament asigi sanakiba kontra mangarak Super League match amada Rao Laring Mamlaikai na sak imnam Kunoba Panjal ani amada Mai Tiba PK Satharaliba Football League Tournament asigi kontra Tarlok Super League tana PYA Kairangna Nipso Kaibiba Panjal ahum ani da Mai Tiba PK Imphal East District Football Association imi makada thas ki taratruk ki pangthokpa haukiba league tournament se team taramatone sar yari hayeng tournament se league makata ba league match ani sanagane Hausi arobada marobapa amuna pizari Manipur Assembly ki ngasagi mifamda Dhana Manjuri University Bill Sunai Taratoret yenaba mata yaudana pass tawkre Andhra Police Station nupi ama custody laikhidabagi matangda Congress ki MLA Joy Kisan na calling attention ukhatre Numit ini humni gi matungda hari award paleroi haine Agriculture Minister B Hangkaliana thajaba pikre amasung Manipur gi nupi football sandaroi oinam bembem da awangba thagi lemjaningai oiraba Arjun Award pinana bagina khalakle